Examiner coordinator Oiba oza Kharadi BOSEM Louba exam da Mathou Touhalloidouri Manipur haiba lamdam asi hiram ama natraga hiram amada niyam chumdana thabak tawningbagi chang aduki matik wangna lei haibasi pumnamangna ngangnaraga leide masimangna maram oiraga state asida senja thumja amadi corruption tawbagi chang aduki matik wanglak lei state sigi oiragliba phibam se kupna yenglaga laingak paidiba singna corruption leitaba state ama ohenna basu kanna honare chinda lauba khakta natana Tabak Wainasu, Paikatuna Senza Tumjada, Chenaba Mioika Pagat Padage, Jel Yonabasu Yaukre, Adubu Langang Midjang Yobangam the Bamapum the day, Manning Tona, Senza Tumzato Bagitabak Adumak Sataragalade, Yamna sing the Senza Tumzat Satariba, Kangbusing Manung the Ozagis and Pam the Laba, Mioikra Yaurabra Bagi Wahang Hoxic Lagle, Ozagis and Pam the Ladaga, Masada, Bornanatraga, Langang Sin Batavak Sing down, Arwan Bangak Bagi Wapam Ledagasu, Arwan Bangak Bagi Wapam Lapna Tam Kraga. Senda lambirom da mai onsinduna arwon bangaka da bani haibadu tokthoklaga phongna sel tanana ba masana tawriba sinphamdu laukthorokpagi wafam laklei asigumba wafam asi lakpadagi handakte Board of Secondary Education Manipur BOSEM na loba class 10 gi examination da masa masabu examiner ni amade coordinator ni haina media da expose tawbada natana public platform da thoktuna wangang khibam yoising adu makhata na makhoida BOSEM na duty piraktaba yabagi phibam da leirei Class 10 examination ki che yeng na ba board na examiner oina natraga coordinator oina haplaba miyoising aduna makoi class 10 exam ge examiner ni loina na coordinator ni haiduna media da expose to bagi chanabi ama hauki ba sahi khara sida thoktuna lakle masina maram oiraga mahiroising ge mark pibada mark tempering tawduna semdok semjin tawba kaya amasu yaudaba natte masigi mayek laraba khudam haibabu mamangi sahi singda mark tempering tawduna Semdok Semjin Tauram-bagi wafam thoraktuna mahiroi khunai gi lupsingna kanna thijinba amasung yengsinbagi thabak laikhre mara leitraba karisu khangjadaba miyoi phauba sairak phangba yaukhre mark tempering kanana tawwe kadomdagi kamdowna mark tempering torokpano haibadu khangdokna bhonabada awaba oina khibane hanadi subject khara punna answer script ta ihalambadu handaki sahi asidagi de answer script tongana pibagi wafam lakadawre samna hairabada physics chemistry amade biology ki subject ta answer script ama khakta da punna ihalambaduna mark tempering ama disemdok semjin tawbada yamna laikhre aduna handakti hairiba subject sing asige answer script tongan tongana piraga mari lenaba subject examiner singda yenghangadawre maduna school run tawriba kangbu singna whatsapp wanom tawbagi sangsu hantharakpa yai haibagi wafam thamnarakle Board of Secondary Education Manipur na handak lawgadawriba examination asidade masana masabu examiner amade coordinator ni haiduna media da advice tawbada yaukhiba miyoising amata uhelaroi private tuition tawba school boarding hangba amasung coaching center hangba da examiner amade coordinator oi haiba miyoising makoina tawriba advertisement adugi makhada phongna hablakpa aduna ojasingi senda lambi oirakpa amade coaching center sing aduda mahiroising yamna lakhanduna sel tanabagi lambi ama oirakpa nei Class 10 exam gi examiner oi hairagade mahiroi singsu hairibo oza adugi manakta laklaga tuition tawninglei oza sing aduga anakpa mari lainingaklei coaching center singnasu adugumba oza singnasu makoi gi coaching center da yawi haiba ullagade mahiroi mayam admission tawningbagi wafam laklei aduna sigumba yamna chayanaba mahiroi khunai gi punsida mawong tadaba phibam ama lakhangadaba adu uraga Board of Secondary Education na anoba system amagi makhada Policy mayam ama yatpa hokre hairiba policy adugi makhada system ama nai na handaki exam asi pangthoklaba yai haibagi thajaba sauna leire aroibada tabiriba pumnamakpu thagachare